Delhi-gina tha anida sairak kuki MLA taragina kadai yaukrabage khangdre wahang hangnaba sel chabage mahua moitra parlamentagi tanthokre parlamenta wahang hangnabagi damak sel chai haibagi matangda lakpa wakat ama ethics committee na atenba matamda thigatlaba matungda maming leirabe Trinamool Congress ki luchingbe mahua moitra member of parliamentagi membership oibadagi tanthokre Delhi dana parliament ki ethics committee na member amagi mathakta lakpa wakat ama yengsinbada Subnatagi tha ni fadringai da sairak phangankhe aduga Manipur dana Kuki-zo community dagi karakpa MLA taragi mathakta Manipur Legislative Assembly gi Ethics Committee na laukhatpa wakatte tha taret helaba phauba kamdaukrabagi haiba miyam na khangba ngamdre agency dagi phangba pauna hai MP Moitrana government ki mayokta Lok Sabha da wahang hangnabagi damakta businessman Darshan Hiranandani dagi lupa crore ani amasung mamalyam laba khudol pot lawi haibagi maral sikhe Businessman Hiranandani na mangonda wahang singa du direction oina post tawrakna bagidamakta Moitrana Parliament ki website ta laiba confidential account amasung login credential adu surrender tawki haibagi maral sikhibane Moitrana login ge akupa share tawki haiba wafam yakhe adubu sel sai haiba dudi yakhide ngaihak ta khanaraga voice vote launaraba matungda speaker Om Birla na haikhe MP Mahua Moitra gi thawong asi moral yaudabane maramaduna Mahak MP oina leithapam thoktre Parliament ki tanthokraba Moitra gi party gi voice oidiba Bengal gi Chief Minister Mamta Banerjee na tanthokliba mawong adu yaningde asigumba BJP gi laman khumba gi politics asina democracy bu hatle Mahua na lan asida maipakane miyamna achumba wayel pirakane mathangi mikhalda makhoi soidana maithigani haikhe ngarang Lok Sabha gi mifam haurakpada Ethics Committee na lamai chahum lompanba report ama house na puthoklakpa matamda ruling BJP amasung opposition gi maikaidage law khongnaba haurakhe ngaihakang khanaba du da opposition gi MP singna report adu kupna nainaba ngamnaba matam pibinaba amasung Moitrabu wangang nabagi matam pinaba taksankhe adumakpu Lok Sabha gi speaker Om Birla na ayaba pikhide Lok Sabha dagi tanthokraba Moitrana parliament ki mapanda paumesingda haikhe Ethics Committee na rule pum namak thugaikhe hayeng mahaki mayumda CBI thajilaktuna mahakpu ot nairagane CBI na su Moitra gi mathakta siriba maral singasi thizinaba case ama register tawkhre MP Moitra tanthokpagi matangda Parliamentary Affairs Minister Prahalad Joshi na haikhe masinupi amaga mari lainaba wafam natte mahak masana khudol pot lawi haibasi yazare makata ba kari praman amuk pamlibage masi BJP gi laman khumba politics ne makoina democracy bu hatokle masi yamna chumdaba man ne lanasi Mahua na maipa ne miyamna chumba wayel purakane mathangi mikhalda BJP soidana maithiragani haina TMC gi chairperson Mamta Banerjee na phongdokhe parliament ki members sing na lamai chamri ga marfudra ga mangabu pungkhai amagi manungda karamna paduna khangadoribano aduga speaker na mataw karamna firep asi lawribano wakhal taba ngamde adubu India Alliance punna lepminakiba dugi damakta thagataba ngamde handaki matang asi Moitra phibam na mabu namduna lalhankhibane masi condemn tawwe Party na mahuagi damak lepli hai na Chief Minister Mamta Banerjee na phongdokhe TMC gi MP Mahua Moitra Lok Sabha dagi tanthokibagi matangda Congress ki luchingba Manikam Tegor na haikhe Ethics Committee gi report asi parliament ta puthokringai da media da hana fangnakhe masi laibak thibane asigumba thawong asigi mayokta matam supada lepkane atopa Congress ki luchingba Alka Lamba na haikhe Mahua bu wa ma fawbangang bagi khudong chaba pikhidaba sina government asi nupising gi mayokta leihai basi uthokchare amaromda Kuki-zo kanglupta gi karakhibe MLA tarana Chief Minister Nongthongbam Biren phongna singnarakpa amasung Manipur thugairaga separate administration demand tawrakpadu assembly gi ethics ta kaihalli haiduna makoibu disqualify tawnanaba hanagi MLA Okram Joyna assembly da tharakpa wakat ama hogjeksu check mok lauduna leire Manipur da legislative assembly gi speaker da o Joyna haukiba me taraga nipanda Kuki MLA tarana ngangki sakiba wafam sing adu ethics na yade haiduna thabak laukhat pinaba wakalakhe wakat adugi matungin na speaker na Privilege and Ethics Committee gi chairman Nisikan Singh Sapamda tharakhi amasung madugi makha thabak laukhat poina MLA tara aduda so cause notice amamam sahi asigi me kuntraga mathoi da thakhe adubu June taraga taruk fawbagi manungda paukhum pirak nana bakhangan khrabasu MLA sing aduna ngasi fawba karimata hairakpa natraga khangalakpa leikhide Madugi matung tarakpada complaint tawragliba ex-MLA Okram Joy masamak
Privilege and Ethics Committee da kaukhatuna sitting yahon khiba laikhre haujik wakat adu tha taret haukhre adubu wakat adugi waroi sinde haujik phauba mani muni khangdana laire